Ahing adu haukhre. Abemmana mikap thorakpada pung 7 tarame. Mabung anidi phabung makhada ningaidana tumli. Abemmana mabungbu tapna kawi. Tamocho, tamocho. Tomthinsu taraduna mamit singgalai. Tomthinna, as nungalamine. Oi, mangal, hagolo, nungale. Mangalgi pamomda nomduna hagdui. Mangalna, ima ay ngakta tungkigeba. Phajubtu tasilaga yaholi. Tomthinna, oi, kana imano, ngawra kaino, hagolo ne. Abemmasu nuglai. Mangal yan khangta tarai. Somda mangyam nungairingai sida. Tomthinna, hospital nga na chase haidani nangbo. Khutan duga. Mangalna, ha, ay lusilukige, kawine. Ahomdu machin maya singduna breakfast semle. Tomthinna mapabungda call torami. Thanilna, hello, ibunga, good morning. Somda Thanil thauba amadi mapai bungo Ramdhonsu sumangda khabar pari. Thaubana, tamo angang singlo. Thanilna, mane, ibungo ne. Thaubana, ay somta pahauge ko tamo. Tomthinna, morning pabung, ado kainomta haigi taubane. Thanilna, hayune kay awat palere pesa thara uro. Tomthinna, as adui nateba Abemma do nabagine. Thanil swailawi, kari Abemma nareba. Waidu tabada Thaubana fondu Thanildagi mulli. Thanilna, karino tauridubo angang machaga chap manai. Thauba mayambana haibaga tade. Pakhatna, ibunga Abemma kaidore haibano. Tomthinna, kaka ngarang se Abemma do lairik parambadagi wantharei. Hojipudi kaisu tawdre. Hospital da chalaga doctor da amutang check up tawruge tawbane. Pau hairapane adugi. Thaubana, kari Abemma bo ai horen lakani. Hospital da thuna chalamo. Flight anganba leibra yenge ai. Phone gadu haiba nangde. Thaubana sat kakthali. Aduga imung changduna mathakta hatu kakhatli. Thanilna, kari no asina. Ni na tana wari saba yade. Ipa he pakhatlalida. Thanilna Tomthinda amuk call tawrai. Tomthinna, babo. Thanilna, Abemma kaidore haibano ne. Somda ipa pakhatnadana gyan men tadre. Tomthinna, babo, ngarang se Abemma do lairik paringaida makok ngawe na wanthare. Hojipudi kaisu tawdre. Aduda hospital chatlaga doctor yenghaluge tawriye. Thanilna, oh, phare yenghaluro. Nang kakasu chatni na tawkhidai. Mai lakjarani. Abemma do phajana senau ko. Tomthinna, hoi babong. Leisnana, kaidore haibano moitamo. Thaubana ipingpingna mathakta chengkakhrise. Thanilna, Abemma do masa nungaiti haiba. Thoidokna lubadi nateda. Aduda Thaubado pakhatchadana chatni na tawkhibani. Ai amte yenguge. Thanilsu mathakta kakhalai. Thauba magi laptop tu hangdoktuna ticket kaktuna leirami. Thanilna, ngasigi ticket bu phangbro. Thaubana, phange tamo pung 12 makhaigine. Thanilna, phare phanglade nathanda chatpa yagadro nangbo. Thaubana, yani da tamo Abemma nai haido ai chatradi nungairaroi angang ngakta. Thanilna, chalo horen tamo nangbu airport phauba drop tawramage. Somda Tomthin hoisu breakfast athoklaga hospital da lai. Mangalna, tamo nang Abemma ga sida phamlamo. Ai moigi reception se asida doctor leibra hanguge. Tomthinna, hoi hangluro. Mangalna reception duda changduna hanglami. Excuse me. Receptionist na, hello sir, how may I help you? Mangalna, is there any medicine doctor available? Receptionist na, okay, let me check. Please give me a moment. Sir, Dr. Suman is available. You can get an appointment right away. So, shall I? Mangalna, sure, please do it.
Receptionist na, please tell me the patient's name and age. Mangal na, Abemma Janu, 16 years. Receptionist na, unmarried, right? Madu hanglakpada mangal ngahak tuminalay. Receptionist na, sa? Mangal khangboy lakboy. Unmarried. Receptionist na, okay. So here's the last one. Address? Mangal na, Imphal, Manipur. Receptionist na, thank you sir. Please take this and you can go to room number 5. Mangal, receipt to lauraga. Thank you. Chedo pairaga mangal thorae. Domthinoy na phambo mafamduda amulai. Mangal na, lao, room number 5 ta. Ahomdu room number 5 ki mapanda lairiba waiting seat to da phamduna korokpa ngairami. Domthin na, nangi nungaitabada phasana hayo ko Abemma. English da oigera, Hindi da oigera, nang nahinabida. Abemma na, Manipuri de ngange, kaino khangdemi, aibu yam haitabadauna. Moy ahomdu sungaibana Abemma su kaurae. Abemma ga Domthin ga punna changminaduna doctor ga wari sarami. Doctor na test khara taunaba haiduna hairami, aduga hidak khara iraga thorai. Mangal na, tama, keke hairage. Domthin na, hidak khara ire, test khara tausi hai. Mangal na, yenge chedo. Kaino serology test ka hapisina. Domthin na, aina test tauninge khangninge ibiyo na ibane. Mangal na, o kaideda khangdokpasu adubudi. Reception da amu halakduna test taunaba receipt kae, aduga first floor da kakhalai. Abemma na, doctor yengdrasu yabasibu chatpadana hena wazare. Mangal na, tumilayo, angang na haibadi, nang naba yadine, ay ni hena pakale. Abemma na, kaigi tamo mangal dia. Domthin na mangal da paini yengai. Haidok luraga mangal su gyan khang tatarai. Mangal na, ay na haidi ako ihom kaglay basida ama naradi loina pakatba masana tadro. Asipaw kang di angang nina. Ay na naradi nang haraw gadro. Abemma na, hoy, chume adubudi. Tanjado da thawbagi call lai. Domthin na, kakane, ngay ko. Hello, ka. Thawbana, noibu doctor ga yengabo. Domthin na, yengiye kaka, test khara taunaba haire. Adu tawge tawriye. Thawbana, tawromo, aisu flight tongdore, horen pung 3:30 da yorakani ko. Domthin na, hoi kaka. Lep mapadu yauduna mangal na chedu pisinkre. Abemma bu korokduna manungda changkirami. Ngahak leraga Abemma su thorae. Domthin na, loiraba. Abemma na, loire tamo, horen pung 3 da result lawbala ohai. Domthin na, phare, horen kakala aga punna chatlese adudi. Chaksu lamlamnani, asaida restaurant amada changlaga chawrase. Ahomdu hospital dagi thoraga restaurant amada changduna achapot khara order tawduna charami. Somda thawbasu flight da kakhatnaba check-in tawnaba lepi. Kitang tung oirapna Fazabiga magi nupa amadi macha nupadu khut samduna changakpadu ure. Thawbana, as tanja sa akhidre. Haifet yeng thorokpa timing duda Fazabiga Roses ka nasu ure. Roses ka Fazabiga yengnei. Roses na, asidi noi thainagi hero dunine. Fazabina, koi bachat prabu dawe yaro. Habirakanu hero kaina. Hero di tamo ni tamo. Mathang changbada flight manung yaure. Laibak na thirisu situ Fazabiga Roses ka gi maningda thawbadu hektare. Ahumak yamna uncomfortable oinarabani. Thawbasu ka hena khanjalude. Window seat oibana thongnauda yengduna adumak lay. Fazabina, tama horen nungdangdi India Gate da koiruse. Gate myada Manipuri yonbada yam hawbani. Roses na, chatoini. Nangna chatningba mapum khuding puni. Laiwa haibada laidoribani.
ꯊꯧꯕꯗꯨ ꯌꯥꯝ ꯇꯥꯅꯤꯡꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯦꯞꯇꯣꯞꯇꯨ ꯄꯨꯊꯣꯛꯂꯒ ꯍꯦꯗꯐꯣꯟ ꯍꯥꯞꯆꯤꯜꯂꯒ ꯃꯨꯚꯤ ꯌꯦꯡꯂꯝꯃꯤ꯫ ꯁꯣꯝꯗ ꯑꯕꯦꯝꯃ ꯍꯣꯏꯁꯨ ꯑꯆꯥꯄꯣꯠ ꯆꯥꯕ ꯂꯣꯏꯔꯒ ꯔꯨꯝꯗ ꯍꯜꯂꯛꯇꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯦ꯫ ꯃꯄꯥꯕꯨ ꯑꯣꯛꯄ ꯆꯠꯅꯤ ꯍꯥꯏꯃꯟꯕꯗꯒꯤ ꯇꯣꯝꯊꯤꯟꯒ ꯃꯉꯥꯜꯒ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯑꯦꯌꯔꯄꯣꯔꯠꯇ ꯃꯄꯥꯕꯨ ꯉꯥꯏꯔꯤ꯫ ꯐ꯭ꯂꯥꯏꯠꯁꯨ ꯌꯧꯔꯛꯑꯦ꯫ ꯊꯧꯕꯅ ꯀꯣꯜ ꯇꯧꯔꯛꯏ꯫ ꯇꯣꯝꯊꯤꯟꯅ "ꯍꯜꯂꯣ ꯀꯀꯥ." ꯊꯧꯕꯅ "ꯇꯣꯝꯊꯤꯟ, ꯀꯀꯥ ꯌꯧꯔꯛꯑꯦ꯫ ꯏꯇꯩꯃꯅ ꯀꯩꯀꯩꯅꯣ ꯄꯨꯈꯣꯅ ꯍꯥꯏꯕꯗꯒꯤ ꯄꯨꯔꯛꯄꯅꯦ꯫ ꯑꯗꯨꯒꯤ ꯕꯦꯒꯦꯖꯇꯣ ꯉꯥꯏꯍꯥꯛ ꯉꯥꯏꯈꯤꯒꯦ꯫ ꯀꯨꯝꯃꯛꯇꯧꯔꯦ ꯑꯩꯁꯨ." ꯇꯣꯝꯊꯤꯟꯅ "ꯀꯀꯥ, ꯑꯩꯈꯣꯏꯁꯨ ꯃꯄꯥꯟꯗ ꯉꯥꯏꯔꯤꯌꯦ꯫ ꯑꯕꯦꯝꯃꯅ ꯆꯠꯅꯤ ꯍꯥꯏꯃꯟꯗꯅ ꯂꯥꯛꯑꯦ." ꯊꯧꯕꯅ "ꯏꯍꯦ, ꯅꯥꯔꯗꯤ ꯀꯩꯗꯧꯕꯒꯤ ꯂꯥꯛꯏꯅꯣ ꯃꯗꯨꯅ? ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯐꯔꯦ, ꯂꯩꯔꯝꯃꯣ ꯑꯗꯨꯗꯤ." ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ꯫ ꯑꯔꯥꯏꯚꯦꯜ ꯂꯣꯝꯗ ꯇꯣꯝꯊꯤꯟ, ꯃꯉꯥꯜ ꯑꯃꯗꯤ ꯑꯕꯦꯝꯃ ꯊꯧꯕꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯖꯕꯤꯒ ꯃꯥꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯑꯉꯥꯡꯒ ꯄꯨꯟꯅ ꯊꯣꯔꯛꯏ꯫ ꯃꯄꯥ ꯂꯥꯛꯀꯅꯤ ꯈꯟꯅ ꯍꯔꯥꯎꯖꯔꯝꯕ ꯑꯕꯦꯝꯃ ꯃꯃꯥ ꯎꯔꯨꯕꯗꯒꯤ ꯃꯥꯏꯊꯣꯡꯗꯨ ꯈꯣꯡꯍꯣꯡ ꯍꯣꯡꯉꯤ꯫ ꯇꯣꯝꯊꯤꯟꯒ ꯃꯉꯥꯜꯒꯅꯁꯨ ꯎꯔꯦ꯫ ꯃꯃꯥꯡꯗ ꯂꯦꯞꯄꯅ ꯐꯖꯕꯤꯅꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯃꯁꯛ ꯈꯪꯂꯦ꯫ ꯃꯅꯥ ꯈꯔ ꯅꯛꯁꯤꯜꯂꯛꯄꯗꯨꯗ ꯑꯕꯦꯝꯃ ꯃꯆꯤꯟꯗꯒꯤ ꯀꯧꯊꯣꯛꯂꯨꯏ꯫ ꯑꯕꯦꯝꯃꯅ "ꯏꯃꯥ." ꯔꯣꯖꯦꯁꯇꯤ ꯑꯕꯦꯝꯃꯗꯨ ꯃꯁꯛ ꯐꯖꯅꯁꯨ ꯈꯪꯗ꯭ꯔꯦ꯫ ꯐꯖꯕꯤ ꯃꯆꯥꯅꯨꯄꯤꯅ ꯀꯧꯔꯛꯄꯗꯨꯗ ꯈꯪꯗꯕ ꯁꯥꯔꯛꯏ꯫ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯒ ꯈꯨꯝꯗꯕꯤꯗ ꯑꯗꯨꯃꯛ ꯃꯆꯥꯅꯨꯄꯥꯗꯨ ꯄꯝꯈꯠꯂꯒ ꯆꯠꯈ꯭ꯔꯦ꯫ ꯔꯣꯖꯦꯁꯅ "ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯏꯃꯥ ꯀꯥꯏꯅ ꯀꯧꯔꯛꯏꯗꯨꯅ ꯅꯪꯉꯣꯟꯗ?" ꯐꯖꯕꯤꯅ "ꯈꯪꯗꯦꯍꯦ, ꯑꯩꯉꯣꯟꯗ ꯑꯣꯏꯔꯝꯃꯣꯏ." ꯑꯕꯦꯝꯃ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯇꯣꯝꯊꯤꯟꯒ ꯃꯉꯥꯜꯒꯁꯨ ꯈꯪꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯦ꯫ ꯊꯧꯕꯁꯨ ꯊꯣꯔꯛꯑꯦ꯫ ꯃꯆꯥꯁꯤꯡꯕꯨꯁꯨ ꯎꯔꯦ꯫ ꯑꯕꯦꯝꯃꯅ ꯊꯧꯕꯕꯨ ꯎꯕꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯛꯏ꯫ ꯊꯧꯕꯅ "ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ, ꯏꯆꯥꯊꯣꯏꯕꯤ? ꯄꯄꯥ ꯂꯥꯛꯑꯁꯤꯗꯤ ꯀꯩꯗꯧꯕꯒꯤ ꯀꯞꯄꯤꯅꯣ?" ꯑꯕꯦꯝꯃ ꯇꯞꯅ "ꯄꯄꯥ, ꯃꯃꯥꯗꯣ ꯎꯏꯌꯦ, ꯑꯩꯅ ꯀꯧꯕꯗ ꯈꯨꯝꯕꯤꯔꯝꯗꯤꯌꯦ." ꯑꯗꯨ ꯍꯥꯏꯔꯒ ꯃꯈꯣꯜꯗꯤ ꯊꯣꯛꯇ ꯍꯦꯟꯅ ꯀꯞꯂꯛꯏ꯫ ꯊꯧꯕꯁꯨ ꯍꯥꯏꯐꯝ ꯈꯪꯗ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯃꯀꯣꯛꯇ ꯃꯈꯨꯠꯇꯨꯅ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯊꯧꯕꯅ "ꯑꯕꯦꯝꯃ, ꯁꯦ ꯀꯞꯀꯅꯨ. ꯃꯤꯅ ꯎꯕꯗ ꯐꯖꯗꯦ. ꯅꯪ ꯅꯁꯥ ꯉꯝꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯥ? ꯂꯥꯛꯑꯣ, ꯀꯥꯗ ꯆꯠꯂꯁꯤ." ꯑꯕꯦꯝꯃꯁꯨ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯜꯂꯛꯏ꯫ ꯃꯈꯣꯏ ꯃꯔꯤ ꯀꯦꯞ ꯑꯃ ꯐꯥꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯔꯨꯝꯗꯨꯗ ꯌꯧꯔꯛꯏ꯫ ꯊꯧꯕꯅ "ꯑꯩ ꯐꯤ ꯍꯣꯡꯂꯔꯣꯏ. ꯂꯥꯛꯑꯣ, ꯍꯣꯁꯄꯤꯇꯥꯜꯗ ꯔꯤꯄꯣꯔꯠꯇꯨ ꯄꯨꯡ 4ꯗ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯗꯥꯏ. ꯃꯗꯨ ꯂꯧꯊꯣꯛꯎꯔꯁꯤ꯫ ꯑꯕꯦꯝꯃ, ꯅꯪꯗꯤ ꯇꯥꯃꯣ ꯃꯉꯥꯜꯒ ꯂꯩꯔꯝꯃꯣ. ꯑꯩ ꯅꯣꯏ ꯇꯥꯃꯣ ꯆꯧꯒ ꯑꯣꯏꯅ ꯆꯠꯂꯨꯔꯒꯦ." ꯑꯕꯦꯝꯃꯅ "ꯍꯣꯏ ꯄꯄꯥ." ꯑꯅꯤꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯔꯤꯄꯣꯔꯠ ꯂꯧꯕ ꯆꯠꯈ꯭ꯔꯦ꯫ ꯃꯉꯥꯜꯁꯨ ꯑꯕꯦꯝꯃꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯉꯥꯜꯅ "ꯀꯩꯗꯧꯔꯦ ꯑꯕꯦꯝꯃ? ꯁꯨꯝ ꯋꯥꯈꯜ ꯈꯟꯖꯤꯟꯗꯅ ꯂꯩꯔꯕꯣ ꯅꯪꯕꯣ?" ꯑꯕꯦꯝꯃ ꯇꯞꯅ ꯈꯨꯝꯃꯛꯏ꯫ "ꯇꯥꯃꯣ ꯃꯉꯥꯜ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯔꯤꯅꯣ ꯑꯩ ꯏꯁꯥꯅ ꯈꯪꯖꯗ꯭ꯔꯦ. ꯏꯃꯥꯅ ꯐꯥꯎꯕ ꯃꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯉꯝꯗ꯭ꯔꯦ. ꯃꯥꯂꯦꯝꯁꯤꯗ ꯃꯃꯥꯅ ꯅꯨꯡꯁꯤꯕꯤꯗꯕ ꯃꯆꯥ ꯍꯥꯏꯔꯒꯗꯤ ꯑꯩ ꯈꯛꯇ ꯑꯣꯏꯔꯝꯒꯅꯤꯀꯣ." ꯃꯉꯥꯜꯅ "ꯑꯕꯦꯝꯃ, ꯇꯣꯛꯑꯣꯕ. ꯅꯪꯒꯤ ꯄꯄꯥꯅ ꯅꯪꯕꯨ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯖꯔꯤꯁꯤꯗꯤ. ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤꯁꯨ ꯎꯔꯨꯔꯅꯨ." ꯑꯕꯦꯝꯃꯅ "ꯄꯄꯥꯗꯤ ꯑꯩꯒꯤ ꯃꯤꯠꯅ ꯎꯕ ꯏꯁꯣꯔꯅꯦ. ꯑꯗꯨꯕꯨ ꯑꯄꯣꯛꯄꯤ ꯏꯃꯥꯒꯤ ꯃꯊꯥꯗ ꯅꯤꯡꯉꯥꯏ ꯇꯧꯖꯕ, ꯀꯦꯖꯕ, ꯃꯄꯣꯛꯁꯤꯃꯒꯤ ꯏꯃꯥ ꯂꯩꯅ ꯂꯩꯅ ꯐꯪꯂꯔꯣꯏ ꯈꯜꯂꯨꯕꯗ ꯑꯩ ꯌꯥꯝꯅ ꯋꯥꯏꯌꯦ." ꯃꯉꯥꯜꯅ "ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯟꯖꯤꯜꯂꯒ ꯂꯩꯔꯗꯤ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯅꯪꯅ ꯋꯥꯕꯗꯨꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯑꯩꯅ ꯍꯦꯟꯅ ꯋꯥꯏ. ꯅꯪꯅ ꯀꯞꯄ ꯎꯔꯒ ꯑꯩ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗꯦ." ꯃꯉꯥꯜꯁꯨ ꯀꯞꯂꯤ ꯀꯞꯂꯤ ꯍꯧꯒꯠꯂꯒ ꯃꯍꯩ ꯀꯥꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯕꯦꯝꯃ ꯃꯉꯥꯜꯒꯤ ꯋꯥꯍꯩꯗꯨꯗ ꯏꯉꯛꯉꯛꯑꯦ꯫ ꯃꯥꯅ ꯀꯞꯄꯒ ꯆꯠꯈꯤꯕꯗ ꯋꯥꯍꯪ ꯀꯌꯥ ꯀꯌꯥ ꯊꯣꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯑꯕꯦꯝꯃ ꯃꯊꯟꯇ ꯈꯜꯂꯤ, ꯑꯩꯒꯤ ꯋꯥꯍꯩꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕ꯭ꯔꯥ? ꯀꯩꯒꯤꯅꯣ ꯇꯥꯃꯣ ꯃꯉꯥꯜꯅ ꯀꯞꯂꯒ ꯆꯠꯈ꯭ꯔꯤꯕꯁꯤꯅ? ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯀꯔꯤꯅꯣ? ꯅꯠꯇꯦ, ꯃꯥꯅ ꯑꯩꯕు ꯃꯆꯟꯅꯤ ꯈꯟꯅ ꯁꯣꯏꯗꯅ ꯅꯨꯡꯁꯤꯖꯔꯝꯒꯅꯤ. ꯑꯗꯨꯅ ꯑꯩꯅ ꯀꯞꯄ ꯎꯔꯒ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏ. ꯑꯩ ꯀꯞꯄꯔꯣꯏ. ꯑꯩꯒꯤ ꯄꯄꯥ ꯂꯩꯔꯤꯕꯁꯤꯗꯤ
ꯑꯩꯒꯤ ꯏꯃꯥ ꯁꯤꯈ꯭ꯔꯕꯅꯤ ꯑꯩ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯂꯔꯣꯏ ꯁꯣꯝꯗꯅ ꯃꯉꯥꯜ ꯃꯍꯩ ꯀꯥꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯃꯉꯥꯜ ꯐꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯃꯣꯟꯗꯨꯕꯨ ꯆꯦꯠꯅ ꯀꯣꯜꯂꯤ ꯃꯥꯅꯦ ꯑꯩ ꯄꯥꯡꯗꯕ ꯃꯤꯅꯤ ꯈꯪꯉꯤ ꯑꯩꯁꯨ ꯑꯉꯥꯡꯅꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯗ꯭ꯔꯤ ꯍꯥꯏꯕ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯥ ꯐꯤꯕꯝ ꯆꯥꯗ꯭ꯔꯦ ꯑꯋꯥꯕꯗ ꯑꯋꯥꯕ ꯍꯥꯞꯄꯦ ꯍꯥꯏꯕ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯃꯥꯅ ꯋꯥꯔꯒ ꯑꯩꯅ ꯀꯔꯝꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ ꯑꯩꯕꯨ ꯃꯍꯥꯛꯅꯗꯤ ꯃꯕꯨꯡ ꯑꯃꯒꯨꯝ ꯈꯜꯂꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯏꯆꯜꯅꯦ ꯍꯥꯏꯅ ꯈꯟꯕ ꯄꯨꯟꯁꯤꯒꯤ ꯉꯝꯂꯣꯏ ꯉꯝꯒꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯗꯦ ꯄꯥꯡꯗ꯭ꯔꯕ ꯊꯃꯣꯏꯁꯤꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯦꯟꯕ ꯇꯥꯔꯕ꯭ꯔꯥ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯅꯣꯡꯃꯗꯤ ꯅꯐꯝꯗ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯖꯒꯦ ꯍꯥꯏꯕꯗꯣ ꯃꯌꯦꯡ ꯁꯦꯡꯅ ꯎꯠꯀꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯆꯠꯅꯤꯡꯕ ꯃꯥꯏꯀꯩꯗ ꯆꯠꯈꯤꯕꯗ ꯑꯩ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯣꯏ ꯅꯪꯅꯕꯨ ꯍꯔꯥꯎꯅ ꯂꯩꯈ꯭ꯔꯕꯗꯤ ꯑꯩꯁꯨ ꯄꯦꯟꯊꯣꯛꯄ ꯉꯝꯒꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯋꯥꯕ ꯇꯥꯗꯨꯅ ꯂꯩꯕ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯑꯕꯦꯝꯃ ꯃꯉꯥꯜꯁꯨ ꯑꯌꯨꯛꯇꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒ ꯋꯥꯔꯗꯨꯅ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯊꯧꯕꯒ ꯇꯣꯝꯊꯤꯟꯒꯗꯨ ꯔꯤꯄꯣꯔꯠ ꯂꯧꯔꯨꯔꯕ ꯃꯇꯨꯡ ꯔꯤꯖꯜ ꯌꯦꯡꯍꯟꯅꯕ ꯍꯥꯏꯗꯨꯅ ꯔꯤꯁꯦꯞꯁꯟꯗ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔꯗꯨ ꯉꯁꯤꯒꯤꯗꯤ ꯂꯩꯇ꯭ꯔꯦ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 9ꯗ ꯂꯥꯛꯅꯕ ꯍꯥꯏꯔꯛꯂꯦ ꯊꯧꯕꯅ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯄ ꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯗꯤ ꯇꯣꯝꯊꯤꯟꯅ ꯍꯣꯏ ꯀꯀꯥ ꯑꯗꯣ ꯍꯣꯔꯦꯟ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯁꯦ ꯀꯩꯅꯣꯝ ꯂꯩꯈꯤꯁꯤꯗꯅ ꯊꯧꯕꯅ ꯌꯥꯏꯅꯦ ꯃꯅꯥꯛ ꯅꯛꯄꯗ ꯃꯣꯜ ꯂꯩꯇ꯭ꯔꯣ ꯆꯪꯈꯤꯁꯤ ꯇꯣꯝꯊꯤꯟꯅ ꯂꯩꯌꯦ ꯑꯅꯤꯗꯨ ꯑꯣꯇꯣ ꯑꯃ ꯐꯥꯗꯨꯅ ꯃꯣꯜ ꯑꯃꯗ ꯆꯠꯂꯝꯃꯤ ꯊꯧꯕꯅ ꯕꯨꯡꯉꯣ ꯅꯪꯒꯤ ꯂꯩꯅꯤꯡꯕꯈꯩ ꯁꯠ ꯁꯠ ꯈꯜꯂꯣ ꯀꯀꯥ ꯂꯥꯛꯏꯉꯩꯁꯤꯗ ꯂꯩꯕꯤꯔꯝꯃꯒꯦ ꯑꯗꯨꯒ ꯃꯉꯥꯜꯒ ꯑꯕꯦꯝꯃꯒꯤꯁꯨ ꯇꯣꯝꯊꯤꯟꯅ ꯍꯣꯏ ꯑꯩꯁꯨ ꯈꯣꯡꯎꯞ ꯑꯃꯒ ꯖꯤꯟꯁ ꯑꯃꯒ ꯂꯩꯍꯧꯔꯒꯦ ꯀꯀꯥꯅ ꯂꯩꯕꯤꯗꯧꯔꯕꯅꯤꯅ ꯊꯧꯕ ꯅꯣꯛꯂꯒ ꯂꯩꯍꯧꯔꯣ ꯂꯩꯍꯧꯔꯣ ꯇꯣꯝꯊꯤꯟꯗꯤ ꯍꯔꯥꯎꯖꯕꯤ ꯍꯥꯏꯕꯗꯨ ꯊꯣꯛꯑꯦ ꯃꯥꯒꯤ ꯑꯄꯥꯝ ꯑꯄꯥꯝꯕ ꯈꯟ ꯈꯟꯗꯅ ꯃꯌꯥꯝ ꯂꯩꯔꯦ ꯃꯉꯥꯜꯒꯤꯁꯨ ꯃꯆꯟꯒꯤꯁꯨ ꯈꯟꯕꯤꯔꯦ ꯍꯦꯟꯖꯥꯡꯁꯨ ꯂꯩꯗꯨꯅ ꯀꯥꯎꯟꯇꯔꯗ ꯕꯤꯜ ꯊꯤꯔꯝꯃꯒ ꯊꯣꯔꯛꯑꯦ ꯇꯣꯝꯊꯤꯟꯅ ꯀꯀꯥ ꯄꯩꯁꯥ ꯐꯖꯅ ꯆꯠꯈ꯭ꯔꯦꯅꯦ ꯊꯧꯕꯅ ꯆꯠꯁꯅꯣ ꯅꯣꯏꯗ ꯄꯩꯁꯥ ꯑꯣꯏꯅ ꯄꯤꯔꯝꯂꯔꯣꯏꯗꯧꯅꯤ 20,000ꯗꯤ ꯄꯥꯏꯈ꯭ꯔꯦꯅꯦ ꯍꯥ ꯇꯣꯝꯊꯤꯟꯅ ꯑꯩꯗꯤ ꯈꯣꯡꯎꯞꯇꯣ ꯏꯊꯟꯗꯒꯤ ꯂꯩꯒꯦ ꯇꯧꯅꯤ ꯃꯉꯥꯜꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯈꯣꯡꯎꯞ ꯑꯅꯤꯗ 12K ꯆꯠꯈ꯭ꯔꯦ ꯑꯗꯣ ꯀꯀꯥꯗꯤ ꯄꯩꯁా ꯌꯥꯝ ꯄꯥꯏꯗꯨꯗꯤ ꯑꯗꯨꯒꯤ ꯊꯑꯣꯏꯅ ꯂꯩꯍꯜꯂꯤꯅꯤ ꯊꯧꯕꯅ ꯌꯦꯡꯉꯨꯅꯦ ꯗꯦꯜꯂꯤꯗ ꯂꯩꯕꯗꯒꯤ ꯌꯥꯝ ꯍꯩꯔꯦꯗ ꯑꯉꯥꯡꯁꯦ ꯑꯣꯇꯣꯁꯦ ꯐꯥꯔꯣ ꯍꯜꯂꯁꯦ ꯌꯨꯝꯗ ꯑꯅꯤꯗꯨ ꯑꯣꯇꯣ ꯑꯃ ꯐꯥꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯑꯦ ꯃꯉꯥꯜꯗꯤ ꯑꯗꯨꯝ ꯇꯨꯝꯈꯤꯕꯅ ꯊꯧꯕ ꯍꯣꯏꯅ ꯂꯥꯛꯄꯁꯨ ꯇꯥꯗ꯭ꯔꯦ ꯑꯕꯦꯝꯃꯅ ꯑꯁ ꯀꯩꯀꯩꯅꯣ ꯌꯥꯝ ꯂꯩꯊꯔꯛꯑꯦꯗ ꯑꯅꯤꯁꯦ ꯇꯣꯝꯊꯤꯟꯅ ꯀꯀꯥꯅ ꯑꯄꯥꯝ ꯑꯄꯥꯝꯕ ꯂꯩꯍꯧꯔꯣꯅ ꯍꯦꯛꯇ ꯂꯩꯊꯔꯕꯅꯦ ꯅꯪꯒꯤꯁꯨ ꯐꯨꯔꯤꯠ ꯑꯅꯤꯒ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯒ ꯌꯥꯎꯕꯅꯦ ꯑꯕꯦꯝꯃꯅ ꯑꯩꯒꯤ ꯐꯤꯔꯣꯟ ꯁꯥꯏꯖꯇꯤ ꯇꯥꯃꯣꯆꯧꯅ ꯌꯥꯝ ꯈꯪꯂꯝꯃꯅꯤ ꯇꯣꯝꯊꯤꯟꯅ ꯑꯕꯦꯝꯃꯒꯤ ꯂꯩꯔꯛꯄ ꯐꯤꯔꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ ꯇꯣꯝꯊꯤꯟꯅ ꯆꯥꯗꯧꯕ ꯃꯥꯟꯕ ꯈꯜꯂ ꯈꯜꯂꯒ ꯂꯩꯔꯛꯑꯦ ꯌꯦꯡꯉꯨꯔꯣ ꯆꯥꯕ꯭ꯔꯥꯅ ꯊꯧꯕꯁꯨ ꯈꯣꯡꯎꯞꯇꯨ ꯂꯧꯊꯣꯛꯑꯒ ꯀꯥꯔꯄꯦꯠꯇꯨꯗ ꯐꯝꯃꯤ ꯇꯣꯝꯊꯤꯟꯅ ꯀꯀꯥ ꯃꯅꯨꯡꯗ ꯑꯣꯏꯅ ꯆꯪꯉꯁꯤ ꯃꯅꯨꯡꯗ ꯂꯥꯛꯑꯣ ꯃꯉꯥꯜꯗꯤ ꯎꯗꯦꯅ ꯑꯕꯦꯝꯃꯅ ꯇꯨꯝꯂꯝꯗꯧ ꯃꯥꯜꯂꯦ ꯑꯩ ꯐꯤꯔꯣꯟꯁꯦ ꯑꯝꯇ ꯆꯥꯕ꯭ꯔꯥ ꯌꯦꯡꯉꯨꯒꯦ ꯑꯅꯤꯗꯨ ꯀꯥꯗ ꯆꯪꯉꯛꯏ ꯇꯣꯝꯊꯤꯟꯅ ꯀꯀꯥ ꯑꯩꯒꯤ ꯐꯃꯨꯡꯅꯤ ꯐꯤ ꯍꯣꯡꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯑꯣꯏ ꯃꯉꯥꯜ ꯇꯥꯕ꯭ꯔꯣ ꯃꯉꯥꯜꯕꯨ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯃꯉꯥꯜꯁꯨ ꯃꯤꯀꯞ ꯊꯣꯔꯛꯑꯗꯨꯅ ꯅꯣꯏ ꯍꯜꯂꯛꯑꯕꯣ ꯑꯩꯗꯤ ꯇꯨꯝꯊꯔꯨꯔ ꯃꯥꯜꯂꯦ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡꯗ ꯐꯝꯃꯤ ꯇꯣꯝꯊꯤꯟꯅ ꯁꯦ ꯅꯪꯒꯤ ꯐꯨꯔꯤꯠ ꯑꯃꯒ ꯈꯣꯡꯎꯞ ꯑꯃꯒꯅꯤ ꯌꯦꯡꯉꯣ ꯃꯉꯥꯜꯅ ꯁꯤꯅ ꯀꯥꯏꯗꯩꯅꯣ ꯊꯧꯕꯗꯨ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯐꯃꯨꯡꯗ ꯍꯤꯞꯊꯔꯦ ꯇꯣꯝꯊꯤꯟꯅ ꯀꯀꯥꯅ ꯂꯩꯕꯤꯕꯅꯦ ꯑꯩꯅꯕꯨꯗꯤ ꯈꯟꯕ ꯃꯉꯥꯜꯅ ꯐꯖꯩꯅꯦ ꯁꯤꯗꯤ ꯅꯪꯒꯤꯗꯤ ꯀꯩꯀꯩ ꯂꯩꯔꯛꯑꯕ ꯍꯦꯟꯖꯤꯟꯅ ꯂꯩꯔꯝꯃꯅꯤ
Thawbana noi ani mu khanarakani ko. Tomthinna khana haudoini maise aidi jin soina leire. Mangalna to aina taramani se khangaba leijau aina dum se taw leire. Tomthinna luggage ta solon silaga thamge selhaloya mata. Thawbadu noklaga onthokpani dai bungo khra semina ba yadro anganga. Mangalna mamo tamo se likhraponi. Tomthinna kari haiba mana da setpada mallini aigi phiron myam se kaka angang nang phuraktana chalo luso wabana loire. Abemma su phiron du setuna changai. Abemma na yam haire tamo sause phiron se chap heksai yam phasai. Thawbasu machana harauna leibadu uraga momon noksai. Mangalna ai chalo lurage he. Mangal hogotuna kitchen da changkhre. Asomna cha thaklaga mayamdu ngahak pothanarami.